ꯃꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯀꯟꯕ꯭ꯔꯥ ꯅꯣꯡꯃꯗ ꯃꯉꯥꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯇꯔꯥꯗꯒꯤ ꯇꯥꯗꯅ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯣꯛꯇꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯣꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯀꯟꯗꯥꯗ ꯄꯨꯛ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯍꯦꯛꯇ ꯉꯥꯏꯕ ꯉꯝꯗꯅ ꯐꯥꯏꯖꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯐꯥꯏꯕ ꯈꯣꯠꯄ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯃꯇꯪꯒ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯍꯪꯕ ꯑꯣꯏꯅ ꯆꯠꯊꯔꯅꯤ ꯀꯣꯏꯁꯟꯁꯦ ꯍꯣꯅꯤꯗ ꯑꯩꯅ ꯍꯪꯗꯣꯏꯅꯦꯀꯣ ꯍꯣꯅꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯀꯣꯏꯁꯟꯁꯦ ꯃꯌꯥꯝꯅ ꯈꯔ ꯈꯟꯒꯠꯂꯒ ꯄꯤꯔꯛꯑꯦ ꯑꯗꯨꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯉꯅꯤ ꯍꯪꯕꯁꯦ ꯍꯣꯅꯤꯗꯒꯤ ꯄꯥꯎꯈꯨꯝꯁꯦ ꯇꯥꯃꯤꯟꯅꯔꯁꯤ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯧꯒꯤ ꯉꯥꯏꯖꯔꯕꯅꯦ ꯍꯪꯉꯛꯑꯣ ꯀꯣꯏꯁꯟꯁꯦ ꯅꯤꯡꯖꯦꯟꯅ ꯀꯣꯏꯁꯟ ꯍꯪꯉꯛꯑꯒ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯗꯨꯅꯤ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯇꯥꯃꯤꯟꯅꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯅꯤꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯑꯟꯁꯔ ꯄꯤꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯪꯖꯔꯒꯦ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯑꯩꯈꯣꯏꯒꯤ ꯍꯣꯅꯤꯅ ꯄꯥꯝꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯅꯥꯏꯅ ꯍꯥꯝꯕꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯍꯥꯝꯕꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕꯗꯣ ꯑꯃ ꯈꯟꯕꯤꯔꯣꯅꯦ ꯀꯣꯏꯁꯟꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯀꯣꯏꯁꯟꯅꯤꯅꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯈꯣꯡ ꯍꯥꯝꯕꯁꯤꯀꯣ ꯅꯨꯡꯇꯤꯒꯤ ꯍꯥꯝꯕꯅ ꯐꯕ꯭ꯔꯥꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯁꯤꯅꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯁꯨ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯔꯛ ꯃꯔꯛꯇ ꯍꯥꯝꯕꯁꯦ ꯄꯨꯛ ꯅꯨꯡ ꯅꯥꯕ ꯌꯥꯎꯔꯛꯀꯅꯦꯕ ꯀꯅꯥ ꯈꯪꯅꯤ ꯑꯦꯄꯦꯟꯇꯤꯁꯀ ꯇꯧꯗꯅ ꯄꯣꯈꯥꯏꯔ ꯁꯤꯔꯗꯤ ꯊꯤ ꯐꯥꯏꯗꯕꯗꯒꯤ ꯑꯗꯨꯅ ꯈꯣꯡ ꯍꯥꯝꯕꯁꯦ ꯆꯥꯡ ꯅꯥꯏꯅ ꯍꯥꯝꯕꯅ ꯐꯩ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯍꯣꯅꯤꯅ ꯍꯧꯖꯤꯛ ꯈꯣꯡ ꯍꯥꯝꯕꯒꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕ ꯃꯍꯥꯛꯅ ꯍꯩꯅꯖꯕꯗꯣ ꯈꯔ ꯍꯥꯏꯕꯤꯈ꯭ꯔꯕ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯣꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯀꯟꯗꯥꯗ ꯄꯨꯛ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯍꯦꯛꯇ ꯉꯥꯏꯕ ꯉꯝꯗꯅ ꯐꯥꯏꯖꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯐꯥꯏꯕ ꯈꯣꯠꯄ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯃꯇꯪꯒ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯑꯗꯨꯝ ꯈꯥꯡꯕ ꯀꯟꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯉꯥꯏꯕ ꯉꯝꯖꯩ ꯍꯥꯝꯖꯟꯕ ꯈꯣꯠꯆꯟꯕ ꯑꯩ ꯇꯧꯗꯦ ꯑꯗꯨꯝ ꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯃꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ क्वालिटी ꯃꯒꯨꯟ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯦꯟꯖꯩꯌꯦꯕ ꯌꯥꯝꯅ क्वालिटी ꯂꯩꯕ ꯈꯥꯡꯕ ꯉꯝꯕꯒꯤ ꯃꯒꯨꯟ ꯆꯦꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯁꯨ ꯌꯥꯝꯅ ꯂꯩꯔꯤꯕꯀꯣ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯣꯏꯁꯟ ꯅꯠꯇꯕ ꯄꯥꯎꯈꯨꯝ ꯂꯩꯕꯤꯁꯦ ꯁꯣꯔꯤ ꯑꯩꯒꯤ ꯃꯤꯁꯇꯦꯛꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯍꯪꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯅꯤ ꯑꯦꯛꯇꯤꯡ ꯃꯆꯥ ꯑꯃꯇꯪ ꯎꯠꯂꯝꯁꯦꯀꯣ ꯕ꯭ꯔꯦꯛ ꯑꯣꯏꯅ ꯃꯔꯛꯇ ꯕ꯭ꯔꯦꯛꯅꯦꯕ ꯑꯩꯅꯁꯨ ꯁꯨꯝ ꯈꯟꯕꯗ ꯉꯁꯤ ꯀꯣꯏꯁꯟꯁꯦ ꯊꯤꯌꯨ ꯉꯥꯛꯇ ꯑꯣꯏꯔꯛꯇꯧ ꯃꯥꯜꯂꯦ ꯑꯍꯥꯟꯕ ꯈꯨꯂꯥꯡꯕꯥꯟꯗ ꯊꯤꯒ ꯍꯥꯟꯅ ꯍꯧꯈ꯭ꯔꯦꯕ ꯊꯤꯅ ꯈꯨꯂꯥꯡꯕꯥꯟ ꯐꯖꯕ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯈꯟꯗꯨꯅ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯣ ब्ꯔꯦꯛꯇ ꯍꯣꯏ ꯍꯣꯅꯤꯗꯒꯤ ꯑꯦꯛꯇꯤꯡ ꯑꯃ ꯃꯌꯥꯝ ꯇꯧꯍꯜꯂꯒꯦ ꯅꯪꯅ ꯄꯥꯝꯖꯕ ꯑꯦꯛꯇꯤꯡ ꯑꯃ ꯇꯧꯔꯣ ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯗꯅ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕ ꯃꯑꯣꯡꯁꯦ ꯑꯦꯛꯇꯤꯡꯁꯤꯔꯣ ꯑꯦꯛꯇꯤꯡꯁꯦ ꯃꯌꯥꯝꯅ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦꯅ ꯍꯥꯏꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯅꯪꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯑꯦꯛꯇꯤꯡꯗꯣ ꯁꯥꯔꯣꯕ ꯑꯩꯅ ꯁꯥꯖꯗꯣꯏꯁꯦ ꯑꯦꯛꯇꯤꯡꯗꯨꯅꯦ ꯍꯔꯥꯎꯕꯗꯨꯅꯦꯕ ꯑꯗꯨꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯩ ꯉꯥꯏꯍꯥꯛ ꯄꯥꯏꯒꯦ ꯑꯗꯨꯒ ꯑꯦꯛꯇꯤꯡ ꯇꯧꯔꯒ ꯅꯣꯟꯊꯔꯝꯕꯗꯒꯤ ꯈꯪꯍꯥ ꯍꯔꯥꯎꯔꯛꯀꯦꯁꯦ ꯀꯔꯤ ꯑꯩ ꯐꯖꯩꯕ ꯑꯁ ꯍꯔꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯡꯉꯥꯏꯅꯦ ꯑꯩ ꯐꯖꯩꯕ ꯌꯥꯔꯦ ꯅꯪꯅ ꯅꯨꯡꯉꯥꯏꯕꯗ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯄꯣꯞꯇꯅ ꯅꯪ ꯈꯨꯄꯥꯛꯅ ꯊꯥ ꯈꯨꯅꯝꯅ ꯊꯥ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯌꯥꯔꯦ ꯑꯃꯨꯛꯇꯪꯗꯤ ꯊꯥꯈ꯭ꯔꯤꯁꯦ ꯃꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯁꯦ ꯇꯣꯛꯑꯁꯤ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯉꯁꯤ ꯁꯦ ꯅꯪꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯄꯥꯏꯔꯣ ꯅꯪ ꯄꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯍꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯁꯤꯗꯤ ꯍꯣꯅꯤꯗ ꯑꯩꯅ ꯍꯪꯖꯒꯗꯣꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯃꯅꯨꯡꯗ ꯒ꯭ꯌꯥꯁꯇꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅ ꯈꯪꯅꯩꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯀꯟꯕ꯭ꯔꯥ ꯅꯣꯡꯃꯗ ꯃꯉꯥꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯇꯔꯥꯗꯒꯤ ꯇꯥꯗꯅ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯣꯛꯇꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯪꯖꯔꯦ ꯍꯥꯏꯕꯤꯔꯣ ꯃꯣꯏꯒꯤ ꯋꯥꯐꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯣꯛꯇꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯈꯔ ꯇꯣꯏꯅ ꯊꯣꯛꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯋꯤ ꯑꯗꯒꯤ ꯅꯠꯅ ꯑꯅꯤꯁꯤꯡꯇꯪ ꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯋꯤ ꯁꯤꯅꯤ ꯑꯩ ꯄꯥꯝꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯊꯣꯛꯄ ꯊꯣꯛꯇꯕꯁꯦ
ꯑꯣ ꯍꯥꯏꯕꯤꯕ ꯋꯥꯐꯝꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯌꯥꯡꯈꯩ ꯈꯛ ꯆꯥꯖꯕꯗꯣ ꯆꯥꯝꯃ ꯆꯥꯔꯕ ꯅꯨꯃꯤꯠꯇꯗꯤ ꯍꯦꯛ ꯃꯣꯏꯁꯦ 10 ꯍꯦꯛ ꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯏ ꯅꯠꯇ꯭ꯔꯥ ꯃꯣꯏ ꯊꯣꯛꯄꯁꯦ ꯊꯣꯛꯈꯤꯕ ꯌꯥꯎꯋꯦ ꯑꯗꯣ ꯍꯋꯥꯏꯒꯨꯝꯕ ꯆꯥꯁꯜꯂꯒꯕꯨꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯈꯔ ꯊꯣꯛꯑꯦ ꯑꯗꯨꯒ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯠ ꯆꯦꯟꯕ ꯄꯣꯠ ꯆꯥꯗꯕ ꯑꯗꯒꯤꯗꯤ ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠꯀꯨꯝꯕ ꯑꯗꯒꯤ ꯅꯤꯡꯊꯤꯉꯥꯏꯅ ꯆꯥ ꯊꯛꯇꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯁꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯣꯏꯁꯟ ꯁꯨꯃꯥꯏꯅ ꯍꯪꯕꯒꯤ ꯄꯤꯈꯠꯂꯛꯄꯈꯩꯗꯣ ꯑꯩꯅ ꯂꯧꯈꯠꯆꯔꯒ ꯇꯧꯖꯕꯅꯦ ꯃꯊꯪ ꯃꯈꯥ ꯇꯥꯕꯗ ꯀꯣꯏꯁꯟꯗꯣ ꯃꯌꯥꯝꯅ ꯍꯪꯍꯟꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯝ ꯍꯪꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯁꯤ ꯂꯧꯈꯠꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯣꯅꯤꯁꯤ ꯉꯁꯤꯁꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯥꯁꯟꯖꯔꯛꯑꯒꯦꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯄꯟꯊꯥꯁꯨ ꯑꯣꯏꯀꯣ ꯑꯗꯨꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯤꯁꯤꯃꯗꯤ ꯑꯩ ꯌꯣꯡꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯣꯡꯆꯥꯛ ꯆꯥꯖꯔꯛꯇ꯭ꯔꯦ ꯉꯁꯤꯃꯗꯤ ꯑꯣ ꯉꯁꯤꯁꯦ ꯌꯣꯡꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯍꯥꯏꯔ ꯌꯥꯝꯅꯁꯨ ꯐꯩꯀꯣ ꯌꯣꯡꯆꯥꯛ ꯆꯥꯔꯛꯇꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯒ꯭ꯌꯥꯁꯇꯣ ꯊꯥꯗꯣꯔꯛꯑꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯃꯅꯝ ꯐꯪꯉꯛꯄ ꯌꯥꯏꯑꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤꯗꯃꯛꯇ ꯌꯣꯡꯆꯥꯛ ꯆꯥꯔꯛꯇꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯁꯤꯗꯤ ꯍꯣꯅꯤꯁꯦ ꯀꯨꯆꯨꯁꯦ ꯃꯨꯕꯅ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯧꯕꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯗꯨꯃꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩꯁꯦ ꯀꯨꯆꯨꯁꯦ ꯃꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯉꯧꯖꯔꯒꯦ ꯁꯤꯗ ꯂꯩꯖꯔꯕ ꯃꯤꯅꯦꯕꯀꯣ ꯑꯃꯨꯕꯕꯨ ꯀꯅꯥ ꯄꯥꯝꯗꯣꯏꯅೋ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯅꯒ ꯀꯨꯆꯨ ꯃꯨꯔꯒ ꯔꯥꯁꯤ ꯂꯩ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩꯗꯤ ꯌꯥꯖꯅꯤꯡꯗꯦꯕ ꯑꯃꯨꯕ ꯃꯤ ꯍꯔꯥꯎꯅꯕꯅ ꯁꯨꯝ ꯍꯥꯏꯕ ꯃꯥꯜꯂꯦꯕ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯉꯧꯕꯁꯤꯗꯕꯨ ꯑꯗꯨꯝ ꯐꯖꯔꯦꯗꯅ ꯁꯦꯠꯊꯣꯛ ꯆꯥꯊꯣꯔꯛꯄꯗ ꯏꯄꯛ ꯐꯖꯔꯦ ꯑꯗꯨꯒ ꯑꯃꯨꯕ ꯍꯔꯥꯎꯅꯕꯅꯦꯕ ꯅꯪꯗꯤ ꯃꯨꯔ ꯔꯥꯁꯤ ꯂꯩꯒ ꯍꯥꯏꯕꯗꯣ ꯑꯃꯨꯕ ꯃꯤ ꯊꯦꯝꯃꯤꯅꯦꯕ ꯃꯨꯔꯕꯗꯨꯗ ꯀꯥꯏ ꯐꯖꯕꯅꯣ ꯐꯖꯗꯦ ꯑꯗꯨꯅꯅꯦ ꯑꯩ ꯋꯥꯗꯤꯅꯦ ꯔꯥꯁꯤ ꯂꯩꯒ ꯂꯩꯇꯣ ꯉꯧꯕ ꯉꯧꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕꯁꯤꯃ ꯂꯩꯖꯩ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯌꯥꯔꯅꯤ ꯁꯣꯝꯒꯤꯁꯦ ꯑꯃꯨꯕ ꯑꯩꯈꯣꯏ ꯏ ꯀꯥꯒꯦ ꯇꯧꯋꯦ ꯄꯥꯟꯕ ꯃꯥꯜꯂꯦ ꯅꯠꯇꯦ ꯑꯃꯨꯕ ꯑꯩꯈꯣꯏꯕꯨ ꯏ ꯀꯥꯒꯦ ꯇꯧꯋꯦ ꯅꯠꯇꯦ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯇꯝꯅꯅ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯍꯦꯛꯇ ꯄꯣꯛꯏꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯀꯩꯗꯧꯗꯕꯅꯤ ꯑꯗꯣ ꯋꯥꯐꯝꯁꯦ ꯋꯥꯍꯪꯗꯤ ꯈꯟꯖꯔꯒꯦ ꯈꯔ ꯄꯥꯟꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯋꯥꯍꯪꯗꯤ ꯈꯟꯖꯔꯒꯦ ꯑꯃꯨꯕꯩ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯚꯥꯏꯔꯦꯜ ꯍꯥꯏꯅ ꯑꯣꯏꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯂꯨꯞꯀꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯨꯊꯤꯂꯦꯟꯗꯅ ꯇꯥꯜꯂꯛꯀꯗꯕ ꯃꯨꯊꯤꯂꯦꯟ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯀꯟꯅ ꯇꯧꯅꯔꯤ ꯑꯗꯨꯗꯨꯅ ꯃꯨꯊꯤꯂꯦꯟꯁꯦ ꯇꯥꯜꯂꯛꯑꯒꯗꯤ ꯑꯉꯧꯕ ꯃꯌꯥꯝꯁꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯈꯟꯅꯕꯤꯔꯤꯒꯦ तसेंना हायरबदा अमुबसिंगसिना मुथिलेन तालगसु मोइजे कावबग थिनबग तौर हाथोखिबा ताने अमुबा मी थंबा यादेबा मोइ मुथिलेन तांगेगना मणिपुरदि अम मुथिलेन तानबदि यारो अफ्रीका दा ओइना थाबिरानी कुचु मुबा गाते लेबा मफमदुना दा ओइना तानबिरुरो अमुबा मफंगी मुथिलेनजि अदुदुना सिगुमलबा तो खाइ ताबे थबकसे तोबिरकनोबा खदि पामजदेबा यामनाको लेजेन पुन्ना दुम लेजेबा मोइ मुबम थोको दुम मुर दुम लेयोबा साउनिंगुमजेबा मुबु मुइ हाबनेबको अदो के हाइतारे यामना मुथिलेन तानिगगदिनेको अफ्रीका दा चला तानबिरुरो अदुम अमुबो के अफ्रीका दा चखरो यारे सिदा लेजरे आई वफमदि ओ अमुबो मखै अफ्रीका दा चखरगदि मरकथना आइनो फमता हाजगे अफ्रीका दा लोइन चखरगदि अमुबो से मणिपुर दा लेहरद्रबदि मणिपुर गी मियोय मसिन से यामलरोय मदुना अमुबो गैजे अखोयगी ngौनबगी होगी सनस्क्रीन तैदना ngौनबा तैदना होगी ngौहल्लसी हाइना थमजगे अदु लोसलकपदा ngasi video se yam sangagadi kahaningbsu pooi maram aduna akhoi hanghaningba wahang lairagadi viewers mayamna akhoi comment section da adum wahang hanghaningba du thambiramo aduduga akhoi mathanggi video da soina hangakani ado video se losalasi kai khalige yare ai phamda ja ware nang ngangba tabada I tale aduga wakhan da da mayam masu man maya kai hatare background khara langi aduna wakhala ma tahanjaru khige aduna matang asida video tension jarage loisalage mayam loisalakpada video se nungai nungai de comment section thambiramo amadi like comment share subscribe tawbiramo bye